ꯂꯥꯟ ꯇꯧꯔꯒ ꯀꯩꯁꯨ ꯀꯥꯟꯅꯗꯦ ꯄ꯭ꯔꯤꯊꯤꯕꯤꯗ ꯂꯥꯟ ꯇꯧꯔꯒ ꯁꯥꯟꯇꯤ ꯑꯃꯠꯇ ꯄꯨꯔꯛꯈꯤꯗꯦ ꯑꯗꯣ ꯀꯨꯀꯤꯗꯁꯨ ꯆꯩꯅꯤꯡꯗꯦ ꯑꯃꯗꯁꯨ ꯆꯩꯅꯤꯡꯗꯦ ꯑꯗꯣ ꯄꯨꯝꯅꯃꯛꯁꯦ ꯃꯤ ꯉꯥꯛꯇꯅꯤꯀꯣ ꯇꯥꯏꯕꯪ ꯃꯤ ꯉꯥꯛꯇꯅꯤ ꯃꯤꯅꯨꯡꯁꯤ ꯂꯣꯏꯅ ꯌꯥꯎ ꯆꯦꯟꯒꯗꯕꯅꯤ ꯄꯨꯝꯅꯃꯛ ꯏꯁꯣꯔ ꯅꯤꯡꯕ ꯉꯥꯛꯇꯅꯦꯕ ꯑꯗꯣ ꯀꯨꯀꯤꯅ ꯉꯁꯤ ꯇꯧꯔꯤꯕ ꯆꯠꯊꯔꯛꯏꯕ ꯍꯤꯡꯁꯥꯒꯤ ꯊꯕꯛꯁꯤꯡ ꯍꯥꯏꯇꯥꯔꯦ ꯑꯁꯤꯁꯤꯡꯁꯦ ꯃꯣꯏ ꯃꯁꯥ ꯃꯣꯏꯒꯤ ꯃꯔꯛꯇꯁꯨ ꯑꯗꯨꯝ ꯑꯐꯕ ꯃꯤ ꯃꯌꯥꯝ ꯑꯃꯅ ꯑꯗꯨꯝ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯍꯧꯖꯤꯛ ꯁꯦꯡꯅ ꯑꯆꯨꯝꯕ ꯍꯥꯏꯗꯣꯔꯛꯑꯦ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯣꯛꯄ ꯂꯩꯔꯦ ꯀꯨꯀꯤ ꯃꯔꯛꯇꯁꯨ ꯑꯐꯕ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯉꯁꯥꯏꯒꯤ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯗꯅ ꯐꯠꯇꯕ ꯃꯤ ꯈꯔ ꯆꯪꯉꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯊꯧꯑꯣꯏꯁꯤꯡꯗꯒꯤ ꯑꯣꯏꯈꯤꯕ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯉꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯁꯥꯟꯇꯤꯒꯤ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯌꯥꯕ ꯑꯗꯨꯒꯤ ꯂꯝꯕꯤꯗ ꯑꯗꯣꯝꯗ ꯂꯥꯛꯀꯗꯕꯅꯦꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯅꯥꯒꯥ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯍꯥꯏꯅ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟ ꯄꯪꯂꯥꯎꯇ ꯂꯥꯎꯅꯅ ꯑꯗꯨꯝ ꯂꯩꯔꯦ ꯑꯁꯨꯃꯥꯏꯅ ꯂꯩꯔꯒ ꯁꯥꯟꯇꯤ ꯍꯥꯏꯗꯣ ꯂꯥꯛꯀꯗꯧ ꯅꯠꯇꯦꯕ ꯑꯗꯣ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ट्राइबल इचिनाव मरुओइना कुकीगी सीएसओ अहल लमनसिंग लेरिबा खुनगी निंगथौ विलेज चीफ हाइबनचिंग पुनमक मोगी मरक्ता अफबा मी खरा सु लेरंगनी अदो यारियो मखै लमेन तुहेनबा कुकी इचिनाव सिंग अदुबु हेंजिन बिरगा मोयो फजना वारे पातेन बिरगा लान असिना करिमता पुरकपा यारोय मासे पुनमकसे फजना इंथिना ज्ञान ताना हाइबिरगा मणिपुर लरिबा फुरुप कांगलुप पुनमक मत्तोइना वाई सानमिनरगा शांति से पुरकनबा होनबिउ हाइबसे आइगी नगिदिगी हाइजगे अदो वारी एसे अचुंबनी आइना सोशल मीडिया दा एखैगी नगा खैगी चिनाव अमगी मरुप अमगी स्टेटमेंट सिसु अचुमी अदो अचुंबनी तामिनसी अचुंबा सिसु तामिनबा अथौ ताइ अदो तामिनरगा करिनो हाइबदो ज्ञान तामिनसी अदो वारौ साउनबा हाइबसे अदुम लेगनी अदो पेनदबगी अदुम हाइबनी साउबगी अदुम हाइबनी तामिनसी ngasi ay kuki singdana ay chaira roi ko ngasi di pajana wahai se nungsiba wahai mayam yarogana ay ngang doi ni ko ngasi kuki da ko wahang amatang stang ay hangbi daga ay dum video selo senjana ni do kuki miyam se ki video se noi ubi de comment nang nakhoi ga answer do bibi ram ko noi ga comment do ay ngai ge nang noi ga comment do ay par ga ay su khan ge ba ay ge wahang do sini lam kuding da northeast states ge go northeast states ge lam states kuding da kuki laiba mafam kuding da kuki na tribe kuding bu lan tawre bise maram kari ge no sikak tai hangbira adum video sa elo senjarani comment da noi nungsi khraba ijin naw sing ko kuki sing minungsi yaw khraba mi lam chat chat pa ko sa man da ba derek lisu haiba chadalon khangba jin naw kuki miyam do सेगी वीडियो से खंगबिरदे उबिरदे कमेंट बिबिरम को अखोय बकाचा रेफ्यूजी कावेरा आइना हाय से चिंथी बनी फेक नि एआई वीडियो नि हाय गेरा को आइना हाय से लाले हाय गेरा नोय चुमी हाय गेरा मथौ ताद्रे बको आइना हंगबो वाहंग से मसि मतंग दे खुमबियो कुकी मियाम मसि वीडियो से ओरदि को कुकी ना लाइबा मफम कोडिंग मक स्टेज कोडिंग मक ता कुकी हाउस नॉर्थ स्टेट्स दा ट्राइब मखल मयाम लै चाम हेन लै को लाइबदा कुकी ना लान तौदबा ट्राइब से करम्बा ट्राइब लाइगेबा कुकी ना लान तौदबा ट्राइब से ममिंग मतंग हाइबेरम अखोय ट्राइबल मी को कुकी ना लान तौबा खत्ता को कुकी ना लान तौदबा ट्राइब लाइत्रेबा असे मरम करिगिनो हाइबदा नोय कमेंट दा पिबेरमु चिंथि बि यारोय को नोय कमेंट दो चुमना पिरा अदे आई कुकी के मरम दा वीडियो सेम से टोगे नोयना लालगा ना चिंथि रे के पेरा अदने आई अमुक वीडियो सेमगा कनी को क्वाई की चीबा वीडियो मा आई सेमगा कदबने ना चिंदो सेंगनो खुमु चिंथि गनु को ट्राइब कोडिंग बु होय ट्राइब अमागा लान तौबदे खोय गे अदुम ट्राइब कोडिंग गे हौना बि अदुम पृथ्वी से अदुम खना बंगाक तनी को
ꯑꯗꯨꯕꯨ ꯀꯨꯀꯤꯗꯤ ꯇ꯭ꯔꯥꯏꯕ ꯈꯨꯗꯤꯡꯕꯨ ꯃꯣꯏꯅ ꯂꯥꯟ ꯇꯧꯏꯕꯀꯣ ꯀꯨꯀꯤꯅ ꯂꯥꯟ ꯇꯧꯗꯕ ꯇ꯭ꯔꯥꯏꯕ ꯂꯩꯇ꯭ꯔꯦꯕ ꯑꯁꯤꯁꯦ ꯍꯤꯁꯇ꯭ꯔꯤꯅꯁꯨ ꯈꯪꯕꯅꯤ ꯑꯩ ꯆꯤꯟꯊꯤꯕꯁꯨ ꯅꯠꯇꯦ ꯑꯩꯅ ꯁꯦꯝꯒꯠꯄ ꯋꯥꯔꯤꯁꯨ ꯅꯠꯇꯦ ꯀꯣ ꯑꯩꯕꯨ ꯆꯤꯟꯊꯤꯌꯦ ꯍꯥꯏꯒꯦꯔꯥ ꯑꯩꯕꯨ ꯁꯛꯊꯤꯌꯦ ꯍꯥꯏꯒꯦꯔꯥ ꯑꯩꯕꯨ ꯍꯪꯉꯣꯏ ꯆꯥꯕ ꯀꯔꯤꯀ ꯍꯥꯏꯒꯦꯔꯥ ꯈꯪꯗꯦ ꯑꯩ ꯃꯊꯧ ꯇꯥꯗꯦ ꯀꯣ ꯅꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯣ ꯍꯥꯏꯖꯧꯕ ꯑꯩ ꯑꯗꯨം ꯇꯥꯔꯒꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯋꯥꯍꯪꯁꯦ ꯁꯤꯃꯇꯪꯗꯤ ꯅꯣꯏ ꯊꯃꯣꯏ ꯁꯦꯡꯅ ꯆꯨꯝꯅ ꯈꯨꯝꯕꯤꯌꯨ ꯅꯆꯤꯟ ꯊꯤꯒꯅꯨꯀꯣ ꯅꯆꯤꯟ ꯊꯤꯔꯅꯦ ꯅꯣꯏꯒꯤ ꯆꯤꯟꯗꯣ ꯑꯩ ꯊꯨꯒꯥꯏꯒꯦꯕ ꯁꯤꯅꯤ ꯀꯣꯃꯦꯟꯗ ꯄꯤꯕꯤꯔꯝꯃꯨ ꯇ꯭ꯔꯥꯏꯕ ꯈꯨꯗꯤꯡꯕꯨ ꯀꯨꯀꯤꯅ ꯂꯥꯟ ꯇꯧꯕꯁꯦ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯅꯣꯏꯒꯤ ꯒꯣꯜꯁꯨ ꯀꯔꯤꯅꯣꯕ ꯅꯣꯏꯅ ꯔꯝꯗꯝ ꯂꯩꯇꯕꯒꯤ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯩ ꯊꯝꯃꯒꯦꯀꯣ ꯃꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯎꯔꯗꯤ ꯀꯣꯃꯦꯟꯗ ꯁ꯭ꯄꯦꯁꯦꯜꯂꯤ ꯀꯨꯀꯤ ꯃꯌꯥꯝꯗꯣ ꯃꯆꯤꯟ ꯀꯟꯕ ꯆꯤꯟꯊꯤꯕ ꯃꯌꯥꯝꯗꯣ ꯉꯔꯥꯡꯁꯨ ꯀꯣꯃꯦꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏꯅꯦ ꯃꯅꯤꯄꯨꯔ ꯏꯁ ꯀꯨꯀꯤ ꯂꯦꯟ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗ ꯍꯥꯏꯌꯨ ꯀꯨꯀꯤ ꯃꯅꯤꯄꯨꯔꯁꯤ ꯀꯨꯀꯤ ꯂꯦꯟ ꯅꯍꯥꯟꯈꯩꯗꯤ 760 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ ꯑꯗꯨꯗ ꯀꯔꯤꯔꯥ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯄꯥꯝꯗꯦ ꯃꯅꯤꯄꯨꯔ ꯄꯥꯝꯗꯦ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯅ 750ꯔ ꯀꯔꯤꯔꯥ ꯑꯩ ꯑꯦꯛꯖꯦꯛ ꯑꯦꯃꯥꯎꯟꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯣ ꯀꯤꯂꯣꯃꯤꯇꯔꯒꯤ ꯁꯥꯡꯕꯗꯣ ꯑꯩ ꯑꯦꯛꯖꯦꯛꯇꯤ ꯈꯪꯗ꯭ꯔꯦ 750 ꯀꯤꯂꯣꯃꯤꯇꯔ ꯋꯤꯗꯥꯎꯟ 1 ꯗꯦ ꯍꯥꯏꯕꯅꯦꯀꯣ ꯀꯨꯀꯤꯅꯀꯣ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯄꯥꯝꯕ ꯅꯠꯇ꯭ꯔꯣ 750 ꯀꯤꯂꯣꯃꯤꯇꯔ ꯍꯥꯏꯔꯁꯤꯀꯣ 750 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯁꯦ ꯍꯧꯖꯤꯛꯇꯤ ꯃꯣꯏ ꯄꯥꯝꯂꯕꯅꯤꯅ ꯅꯥꯒꯥꯒ ꯃꯩꯇꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯃꯤ ꯀꯥꯏꯅ ꯍꯥꯏꯔꯛꯄꯗꯣ ꯀꯔꯤꯒꯤꯅꯣꯕ ꯅꯣꯏꯒꯤ ꯂꯤꯗꯔꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯁꯨ ꯅꯣꯏ ꯇꯥꯎꯕ ꯅꯥꯆꯤꯟꯗꯨꯗ ꯊꯤꯅ ꯊꯜꯂꯒ ꯋꯥ ꯉꯥꯡꯒꯅꯨꯕꯀꯣ ꯅꯣꯏꯒꯤ ꯂꯤꯗꯔꯅ ꯇꯧꯔꯤꯕꯁꯦ ꯃꯔꯝ ꯑꯃ ꯂꯩꯕꯒꯤ ꯅꯣꯏꯒꯨꯝꯕ ꯀꯔꯤꯁꯨ ꯈꯪꯗꯕ ꯃꯊꯧ ꯂꯩꯇꯕ ꯌꯨꯝꯗ ꯆꯪꯉꯒ ꯅꯪꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯍꯥꯞꯇꯕꯤꯗ ꯄꯉꯥꯡ ꯉꯥꯡꯒꯅꯨꯕ ꯅꯣꯏꯅ ꯂꯤꯗꯔꯅ ꯉꯥꯡꯂꯤꯕ ꯃꯌꯥꯝꯗꯣ ꯅꯣꯏꯁꯨ ꯈꯔ ꯈꯜꯂꯨ ꯀꯔꯤ ꯃꯔꯝꯒꯤ ꯃꯣꯏ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯅꯣꯏꯁꯨ ꯈꯔ ꯇꯥꯔꯒ ꯋꯥꯈꯜꯗꯣ ꯈꯔ ꯁꯦꯡꯗꯣꯛꯑꯣꯕ ꯀꯣ ꯌꯣꯡꯗꯧꯅꯅꯦ ꯃꯊꯧ ꯃꯔꯝ ꯈꯪꯗꯅ ꯋꯥꯗ ꯄ꯭ꯔꯨꯐ ꯂꯩꯇꯅ ꯄꯉꯥꯡ ꯉꯥꯡꯒꯅꯨꯕ ꯈꯪꯉꯕ ꯑꯩ ꯀꯨꯀꯤꯁꯦ ꯆꯩꯅꯤꯡꯗꯕꯅꯦ ꯃꯆꯤꯟ ꯊꯤꯕ ꯃꯣꯏꯒꯤ ꯂꯤꯗꯔꯅ ꯇꯧꯔꯛꯄ ꯑꯃ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄ ꯑꯃ ꯉꯁꯤꯁꯨ ꯀꯣꯃꯦꯟꯅ ꯆꯤꯟꯊꯤꯕ ꯀꯣꯃꯦꯟ ꯃꯌꯥꯝ ꯂꯩ ꯍꯪꯉꯣꯏ ꯆꯥꯕꯒꯤ ꯁꯥꯍꯤꯡ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯗꯤ ꯁꯦꯝꯒꯠꯄꯅꯤ ꯍꯥꯏ AI ꯅꯤ ꯍꯥꯏ ꯑꯩ ꯑꯗꯨ ꯚꯤꯗꯤꯑꯣ ꯄꯤꯒꯦꯀꯣ AI ꯔ ꯑꯁꯦꯡꯕꯔ ꯑꯩ ꯚꯤꯗꯤꯑꯣ ꯄꯤꯒꯦꯕ ꯌꯦꯡꯉꯨꯕ ꯀꯣ ꯅꯈꯣꯏꯒꯤ ꯃꯆꯤꯟ ꯊꯤꯕꯁꯦ ꯅꯆꯤꯟ ꯊꯤꯔꯒ ꯀꯣꯃꯦꯟ ꯄꯤꯌꯨ ꯑꯩꯅ ꯍꯪꯈꯤꯕ ꯋꯥꯍꯪꯗꯣ ꯑꯗꯨ ꯀꯣꯃꯦꯟꯗ ꯄꯨꯛꯅꯤꯡ ꯁꯦꯡꯅ ꯊꯃꯣꯏ ꯁꯦꯡꯅ ꯑꯆꯨꯝꯕ ꯈꯛꯇꯣ ꯈꯨꯝꯕꯤꯔꯛꯑꯣ ꯀꯣ ꯐꯔꯦꯀꯣ ꯑꯩ ꯊꯝꯃꯒꯦ